ꯋꯥꯔꯤ ꯐꯖꯕ ꯑꯃ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯃ ꯌꯨꯝ ꯄꯥꯟꯗ꯭ꯔꯕ ꯃꯥꯁꯤꯅ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩꯗ ꯃꯥꯒꯤ ꯃꯄꯥ ꯃꯥꯒꯤ ꯃꯃꯥ ꯃꯥꯒꯤ ꯃꯕꯣꯛꯅ ꯃꯉꯣꯟꯗ ꯄꯥꯎꯇꯥꯛ ꯈꯔ ꯇꯥꯛꯄꯤꯕꯅꯦꯕ ꯑꯍꯥꯟꯕꯗ ꯃꯥꯒꯤ ꯃꯄꯥꯁꯤꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯗ ꯍꯥꯏꯕꯅꯦꯕ ꯌꯦꯡꯉꯨ ꯏꯆꯥꯗꯤ ꯃꯁꯤ ꯅꯪꯒꯤ ꯅꯌꯨꯝꯅꯤ ꯃꯁꯤꯗ ꯅꯪꯅ ꯂꯥꯛꯅꯤꯡꯕ ꯃꯇꯝꯗ ꯂꯥꯛꯄꯗ ꯅꯪꯒꯤꯗꯃꯛꯇ ꯃꯇꯝ ꯄꯨꯝꯕꯗ ꯊꯣꯡ ꯑꯁꯦ ꯍꯥꯡꯗꯨꯅ ꯂꯩꯒꯅꯤ ꯑꯗꯨꯃꯛꯄꯨ ꯀꯩꯗꯧꯅꯨꯡꯗ ꯅꯪ ꯈꯟꯅ ꯆꯩꯅꯔꯗꯨꯅ ꯂꯥꯛꯀꯅꯨ ꯁꯤꯅꯦꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯃꯕꯣꯛ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯕꯅꯦꯕ ꯌꯦꯡꯉꯨ ꯏꯁꯨꯗꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯪꯒꯤ ꯅꯨꯄꯥꯒ ꯅꯨꯡꯉꯥꯏꯅꯗ꯭ꯔꯕ ꯁꯥꯎꯅꯔꯕ ꯑꯍꯤꯡ ꯑꯗꯨꯅ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯇꯨꯝꯗ꯭ꯔꯤꯉꯩꯗ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯑꯗꯨ ꯂꯣꯏꯁꯤꯜꯂꯒ ꯇꯨꯝꯒꯗꯕꯅꯤ ꯀꯩꯗꯧꯅꯨꯡꯗ ꯅꯨꯡꯉꯥꯏꯅꯈꯤꯗꯕ ꯋꯥꯔꯤ ꯑꯗꯣ ꯍꯌꯦꯡ ꯐꯥꯎꯕ ꯆꯤꯡꯗꯨꯅ ꯄꯨꯗꯨꯅ ꯆꯠꯂꯣꯏꯗꯕꯅꯤ ꯃꯔꯝꯗꯤ ꯀꯅꯥꯅ ꯈꯪꯉꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯄꯗ ꯃꯥꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯍꯧꯒꯠꯈꯤꯗꯕꯁꯨ ꯀꯅꯥꯅ ꯈꯪꯉꯤ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯛꯄꯗ ꯅꯪꯅ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯍꯧꯒꯠꯈꯤꯗꯕꯁꯨ ꯍꯥꯏꯗꯨꯅ ꯑꯗꯨꯒ ꯑꯂꯣꯏꯕꯗ ꯃꯥꯒꯤ ꯃꯃꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯕꯅꯤꯕ ꯌꯦꯡꯉꯨ ꯏꯆꯥꯗꯤ ꯁꯤꯒꯤ ꯌꯨꯝ ꯑꯁꯦ ꯃꯁꯤ ꯅꯪꯒꯤ ꯅꯄꯥꯒꯤ ꯌꯨꯝ ꯅꯪꯅ ꯆꯠꯇꯧꯔꯤꯕ ꯌꯨꯝ ꯑꯗꯣ ꯃꯗꯨꯅ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯒꯤ ꯌꯨꯝꯅꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯋꯥ ꯑꯥꯗ ꯄꯨꯗꯨꯅ ꯆꯠꯂꯣꯏꯗꯕꯅꯤ आगी वारी मसीदा कैदौनंदा पुदुना लाक्लोइदबनी मसीगी वाय असे म्याम फजना अमतंग ज्ञान ताना खंथबियोबा